Hayre, macam tu saya siapa hayre. Saya kuba betul tu si siapa na. Aku tak ding aku kuba tu hai na. Tak. Saya kuba kumai kuba. Pasang anu hakam jale ma. Saya tu, hai na. Pak kuba saya. Macam tu kuba Ngawi tau je. Saya tahu dia hujung nopo tu tahu saya ba. Hujung nopo tu. Tugung tahu. Tugung tahu dah. Tugung. Cái nó đi chị em nuôi em tugung lên trên bahai tugung Alam tak kubam tak kudur se Toto tato gaming hai kubam tak kudur se papa na tak pi betul lau video yang minat sih lau ko lau hai ma'am Meron ka thala di ngai ni ka macam tu bija meron ka thala je tumning ni ko jikte saya jadi ngawi hai nariba tugung 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 Abemma gi mapa napu kari tabak taubige hai Abemma se nahi ko ai Abemma se nahi ko comment kita par o hai Johnson na mobile legend Johnson na comment pare amubi chak char bo chak chadri Abemma gi chak semi Abemma tumninge te san sadokpam sonia na to Abemma hare adingu sidingu macha tu sidingu tu Hai Nini, Cici, Dada, Kakak, hai. Am tu nak chanji tu na. Hai. Tugung. Cita kau main noni gitu kan dia. Main tugung. Tanya na, hai. Tanya. Hai. Bonnie, Abemma yang nungsi hai. Thank you. Emma. Abemma cakap kau si dia. Mana cak sembi ba? Mana cak sembi ba ko? Mana cak sembi ba? Mama uci tu. Mama. Yeah. Ya, mama cak sembi di. Cak Chadri, I am a great fan of you. Thank you so much, Ravi Dahal. Ravi Dahal, thank you. Nirmala. Hi, Hare, thank you. Nirmala, hi. Netaji, yam nusiye, ay na ngang oy ngay gaman na ye, hey. Yay, thank you. Ravina, love your channel, hey. Thank you. Abemma chak director. Abemma chak director. Hemba, thank you. Pebet rider, Abemma chao re tu. Abemma chao re, yay. Ye betul tahu je na. Anda ye. Tahu apa dah. Ye tahu je tu ye apa. Ye. Sir Laisram Sarda hi. ML channel yam nungsi thank you ma'am thank you live talk dabzu kuire ma'am aduga video edit tau buje jik sei timing ama dum pharak tare adugi ne video di ama ready le bane aduga numit tarani gi manung da ko khoi gi manipur gi ahamba short film type the number short film ama aina trailer ma'am dai ucher ke keno ne science fiction oi da ching de male masi je ko aduga keno theme jina ko gi parallel universe ka habado adugumba da base tauba aduga nupi da su dedication khara tauba adugumba short film ne ko yam nungai yeng da ko aduga ngasai gi short film festival sing da ko india gi short film festival sing da su award ka yam phangba adugumba cinema ne ba ai soidana mayam da trailer do onna vai taurage pau phaunari kanna akhoi channel da khoi first da jiki trailer ji utpe ana bagi pau kana phaunari ba ko
ꯑꯗꯨ ꯍꯦꯛ ꯌꯥꯔꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯑꯩ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩ ꯁꯤꯅꯦꯃꯥ ꯄꯨꯂꯞꯇꯣ ꯊꯥꯕ ꯉꯝꯗ꯭ꯔꯁꯨ ꯇ꯭ꯔꯦꯂꯔꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯄꯨꯂꯞꯇꯨꯅ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯀꯃꯥꯏꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯀꯣ ꯍꯥꯏꯖꯔꯛꯀꯦ ꯇꯨꯒꯨꯝ ꯇꯨꯒꯨꯝ ꯑꯩ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯖꯦꯕ ꯈꯨꯕꯥꯛ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯥꯏ 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 ꯑꯝꯇ ꯇꯧꯔꯁꯦ ꯅꯊꯟꯗ ꯇꯧꯔꯛꯑꯣꯕ ꯗꯥꯉꯣ ꯋꯥꯔꯜ ꯗꯥꯉꯣꯆꯧ ꯀꯩ ꯐꯤल्मꯅꯣ ꯐꯤल्म ꯃꯃꯤꯡꯗꯣ ꯑꯩ ꯍꯥꯏꯈꯤꯔꯣꯏꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯦꯔꯦꯂꯦꯜ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗꯁꯨ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗ ꯀꯟꯁꯦꯞꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯅ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯨꯗꯗꯤ ꯅꯪꯅ ꯏꯟꯕꯤꯌꯣ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇꯨꯗꯗꯤ ꯑꯩꯁꯦ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝꯕꯒꯤ ꯕꯦꯁ ꯊꯤꯝꯗꯨꯗ ꯇꯧꯔꯒ ꯅꯝꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯤꯡꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯟ ꯃꯦꯟꯗꯒ ꯌꯥꯎꯕ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡꯒ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯃꯌꯥꯝ ꯑꯦꯋꯥꯔꯗꯁꯨ ꯃꯌꯥꯝ ꯐꯪꯉꯦ ꯁꯤꯒꯤ ꯐꯤल्मꯁꯦ ꯁꯣꯔꯠ ꯐꯤल्म ꯐꯦꯁꯇꯤꯚꯦꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇꯧꯕ ꯀꯥꯟꯗꯀꯣ ꯑꯦꯋꯥꯔꯗꯁꯨ ꯃꯌꯥꯝ ꯐꯪꯕ ꯁꯤꯅꯦꯃꯥꯅꯦꯕ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯅꯦ ꯀꯩ ꯂꯝꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯅꯦ ꯗꯥꯉꯣ ꯋꯥꯔꯜ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯅꯦꯃꯥꯅꯦ ꯍꯥꯞꯄꯛꯀꯦ ꯑꯩ ꯍꯥꯞꯄꯛꯀꯦ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯦꯛ ꯌꯥꯅꯕ ꯍꯥꯞꯄꯛꯀꯦ ꯑꯗꯨꯗꯤ ꯑꯕꯦꯝ ꯃꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯀꯣ ꯄꯄꯥꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯨꯔꯒꯦ ꯅꯪ ꯃꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯣ ꯀꯣ ꯑꯩꯃ ꯑꯩ ꯀꯥꯎꯋꯦ ꯊꯧꯖꯤꯟꯒꯗꯕꯅꯤ ꯑꯩ ꯒꯥꯔꯤ ꯊꯧꯖꯜꯂꯨꯒꯦ ꯃꯌꯥꯝ ꯕꯥꯏ ꯃꯊꯪ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯀꯦ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯇꯨ ꯑꯕꯦꯝꯃꯒ ꯃꯃꯥꯒ ꯁꯤꯗ ꯆꯥꯛ ꯆꯥꯗꯣꯏꯒꯤ ꯇꯧꯔꯤ ꯆꯥꯛ ꯏꯟꯗꯣꯏꯒꯤ ꯕꯥꯏ ꯑꯕꯦꯝꯃ ꯕꯥꯏ ꯑꯝꯇ ꯇꯧꯊꯣꯔꯛꯑꯣ ꯅꯪ ꯕꯥꯏ ꯍꯩꯔꯗꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯔꯣꯁꯦ ꯆꯥꯛꯁꯤꯗꯤ ꯇꯧꯔꯦ ꯆꯥꯕꯒꯤ ꯈꯤꯜꯂ ꯊꯝꯃꯒꯗꯤ ꯑꯕꯦꯝꯃꯒꯤ ꯑꯦꯄꯜꯒ ꯀꯥꯖꯨ ꯌꯥꯎꯕ꯭ꯔꯥ ꯑꯦꯄꯜꯒ ꯆꯥꯛꯀꯗꯪ ꯑꯕꯦꯝꯃ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯥꯕ ꯐꯩꯌꯦꯀꯣ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯨ ꯆꯥꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯇꯤꯡꯍꯟꯗꯦ ꯀꯣ ꯆꯥꯛꯀ ꯑꯦꯄꯜꯒ ꯒ꯭ꯔꯦꯞꯁꯀ ꯇꯧꯔ ꯆꯥꯏꯀꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯅꯤ ꯉꯁꯤꯗꯤ ꯀꯣꯏ ꯆꯠꯂꯨꯏꯀꯣ ꯀꯣꯅꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯨꯈꯤꯒꯦ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯏꯌꯣ ꯍꯥꯎꯋꯦ ꯕꯥꯏ ꯍꯥꯎꯋꯦ 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 ꯃꯌꯥꯝ ꯍꯥꯎꯅꯤ ꯑꯕꯦꯝꯃ ꯈꯪꯉꯤ죠 ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯒꯦ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ